ngarang sakhangdabasingna Assam Rifle the ambush tawbad ani siraga manga sokhibaga mari lainana ngase ayuk security force na isok patun gi area da satakhiba operation da hairiba ambush asida satharambada sizinaba oiramba yai haina thajaba Maruti Benama Fogat Pangakri Hari, Londona, Subsaba Paudi Kamamdri, Haina Makhatana, Mediasin report on Narakli. Manipurgi President Rule Manung the Sakang Davasina AR impusta over Ani Shiraga Manga Sokiba. Governor Kumar Bala ADZ Asutos Sinha Hanigi Siem Biren Akan Mona Kandem Toropa. Manipura President Rule Manung the Loinana Tasiki Taram the Levasiki Prime Minister Narendra Modi Manipur Lamba Matung Taruk Nisan Manumit Sakang the Bukulai Pibis in the Contram the Suba Assam Rifles ki personal sing the Imbustarokre Ani Sire Mangamana Swapanang Lady Taudoski Matana Governor Kumar Balana condemn Toropoka Luinana Manipulenga ki Additional Director General ADZ Asutos Sinha Steresi Hanigi Minister Nongtombam Beren Rims Hospital Haktina Laktuna Asuposingi Pum Yingshinduna condemn Pausna Makatana Haribana, Taudosi, Narang Bisnupur district Manungsan, Nambol Savalekari Tokivani, Naranumida Warampung Tarum Tarakpadu, I the control the Shuba Assam Rifles AR personal Suna, Lambi the Lakpada Sakang the Bukulai Pivishing the Imbus Tarokibanari, Imbus Asina Maram Werga like Kidrabami and Edudi, Sadis Katigi Rifle Men's Kasap Sekun Company. Makok the Pan Medical Bungam the Lake Atop AR personal Duna, Nepal the Night Shabedar, Sham Gurung Sekun Gamapani, Man Oitang with Tabak the Pan Medical Lake Makoy and Mahozos, Grimski Mirrors and the Portsmouth with the Makamre, Soul of AR personal Mangadudi, Kaibi Kulen Makalekai digi Ning Tokongzam, Nongton Maite say Yankai Apokale Kidraba, Nongton Kongzam, Ibosogi Masani, Assam, Lakipur digi, Desert data say Kutragatro Apokpa. Lakiam data Shikim degi BK Rai se Yankanipan Apokpa Biras Rai Amasum Tura digi LP Sangma se Nifugu Taruk Apokpale Kidraba Westix S Mohin Uttarakhand digi Warden Officer Subhasandra Apokpa Gundilal Kawi Solaba AR personal Mangasiki Manung Rai Housuk Lampilgi Sizu Hospital the Makata Balaying Satanaba Hongpokre Lamo Riba Makoi Mari Shid House Rims the Lake Naduna Lady Adumana Makoi Mangasi Toydokpa Mipa Ningai Oitra Hari Solaba AR personal Nongtona Tagdo Siki Matanghai Makoin AR gi Platon Amada Sak Tiluraga Halakwa Sakang the Bukulai Pipe Gari Masata wishing the Makoi the Imbustarokibane Makoi the Imbustarokibba Dupuna Mioi Mari Mangaro Mayani Makoi Punamak Apapa Makali Kulai Lena Mapai Adomana Makoi Makedi Kulai Pipe Sakang the Busingaduda Misam Sokani Kanbadi Karigumba Makalamategi Kurankiti Makoina Tonglaki Force 07 Gigari to the Punamioi Tere Tonglakibane Mamang Tangbada Tung Liba Knife Survedara Madi Manning the Tung Liba Rifleman Amagapuna like Hitabani Pau Shinahai Level Tiba Taudo Toklava Matung Taudo Topamaduda Manipur Police ki personal Singamadi Henma Security Force in Sanction Duna Singnabam Kadasang Tibuhum Gitabusataki Loinana Sakang Dabasing Kaplam no way to Gas Lokaki Loinana Taudo Topam Aduda Forensic Department ki Kangbunu Sing Sinki Masigis Matata Mapamadur Manipur Police Amadi IGAR South ki makok thombu official kya laktuna hakthing ri yingsin ki adominama pausiation hu phawi phangwa paud siena ba music phab punbi ki paud di retri nakala maram security force the attack cha tharaktuna masagi mathau pangthokriba Assam Rifles ki personal ani ki thawai mangan khibagi thawag Manipur ki governor Ajay Kumar Balan akan mamong yaning da phungtokre governor secretary ki thadurakpa chirola manahai leba sibu ngak tuna thamna bahona bada kathokpaga loina na thawdang lawtuna thawai katkraba Assam Rifles ki personal ani ki lehori bi Mungi Mioising Awaba Tamosuna Sargari, Sataraki etek Aduda Aso Apan Nangraba Punam Atumatam Fogala Poesno, Asigumatam Tiraba Berlinski Tawang Satarakos and Kaidanunda Lemna Kaktokloi, Resonancy Peace Amadi Stability Ngak to the Tamnabigdama Akan Mataranka, Leptana Pekatani Hanesu, Tadorapasio to the governor Fondoraki. Amaram state Hanigi Minister Notoma Berensu, Rims Hospital like an Natuna lady by AR personal singer to give people Yingsin Kibagaloina, Taudos condemned Tawihan Fondoranki, Loina Asopagi people Yingsin Lakiba Asutos in Hagi Magedisu, AR personal sing the Embustaraki Taudos, Yam the level Tiba Numini, instead of the security force in the Tangdulata in Tapa Pima Hanjilanaba, Kanahona Duna lady Bene. Maharashtra da kaigi attack Nupi amasire Maharashtra ki Chandrapur district ki Simuru da leba forest area amagi manakta kaigi attack ta sai nifusurabi Nupi amasikre haina officials na phungdokre laikhidra bi Nupi du ki maming Vidya Kailas
Masram kawi hen fungdola dura makhoi ki ma ngarang ma ki pham thabak subu sat pada kaidun attack tarakhibani thawdo dura ma khudak da shiki hen official sungduna fungdokli forest department ka official man ha ki thawdo adu ki pauta baga khunja sing thawdo thopam dura sangsin ki amadi police amasum forest authority da pau pirakhi laikhidrabigi imung da compensation oina lupa lakh taragi sek ama amasum sen oina lupa lising yang kai pikhren su ma no fungdokli Mang na ki hauzi kai edu ki khungul linaba forest department ki personal singna honari Doctor da khut thaba rims na yaning da phungdo rakli tha su ki taraga nipal ki numidang atheng wada patient amagi attendance singna rims hospital ki casualty department da duty taba nupi doctor amada khut tha ke bi thong adubu Regional Institute of Medical Science rims imphal na kanamong yaning da phungdo rakli masigumba medical professional singna masagi duty tawringai de hingsa gi thabak sa thabas yaba ngamloi amasum health care da laiba ikai khumnaba thajaba amasum cooperation gi satnabi gi wangwadani doctor nurse amasum staff singna patient singi dama kathoktuna thabak tawdun lakpada miyoibi gi punsi kananaba khodong thiba kya mayukna duna thabak tawri makoi de attack tawba lanai miyoi amada tawbanati adobo health care 60 na tawban hari hiramasi gi matana mari lena ba authority da report pi khibaga loina ningthauzam hemanta singa apoko lekhidraba birda singa laifam sagol ban thingom laikai da lebi mathakta ain goeba action lokhanaba FIR ma loss tawkhari medical service institution amara thabak tawriba mi natragana lan thumda mangan takhan wigi thabak sa tharabadi Manipur medical service personal and Medicare Service Institutions Prevention of Violence and Damage to Property Act 2015 की मखार सेराक फांगनियाई ओइहरी Gaza City Israel Lanmi singi mongpham oihalagani haina Hamas militant kian khankhri Hamas militant singna lanpha oina phajinduna thamlibi Israel gi miyoi singbu hingna natragna sina amuhana khosinabagi wapum leiti haina Hamas militant singna phongdok pagaloina Gaza City is Israel Lanmi singi mongpham oiragani haina Hamas Israel kian khankhri Israel ki Prime Minister Benjamin Gaza City ground offensive hokiba sina phajinduna thamliba lanpha sing butek ta kaidana mayum da halan khinabi asobo khudong saba ma leiragani haina ram numidang phungdokhiba matungda Hamas ki maikei digi warol singasi thamlakhibani Hamas ki armed wing Al Qassam brigades na Hebrew da thukiba warol amada Benjamin Israel ki military amasum leadership ki marakta phajinduna thamliba miyoi singi death warrant khuyek pinari haina thamlakhibani amasum Al Qassam Brigades na makhatana thamlakhiba warol singbu CNN na phongdokladuna Gaza City da PN Netanyahu gi yathangna ground offensive sathaduna mafam madura leiriba mara leijadra miyoi sing hat pat pa horaklabanina Hamas na phajinduna thamliba Israel gilan pha singbu shina amasum hingna pha loyakhi phajinduna thamliba lan pha sing gi punsida khudong thiba mayukna hanba haibisi PM Netanyahu na thuwan bani hainasu group asina makhatana su phongdorakli Kumza English nga maga samapanga marfugo tarukta Lebanon thiba khangdana lerakhiba Israel Air Force officer Arak Amal militia na phajila hina phongdorakpaga loina miyoy edu Hezbollah militant da shinakri hari tonganba message sama phongdokladuna Hamas Israel kian khanganba oina Gaza City is Israel gi lanmi singi mongpham oiragan henasu phongdorakli hari Ado tentana sum mem na thamjage hausiku yati mem pau mata se lusin jarage amasum makhata bano ba update mem punang mina sena channel siki mekidigi mang pham da makhata na thamjari makhata bano ba update mem punang mina si